Hello everyone, welcome back to my channel. Maya ngasi vlog sidi nungin da waina hore ba ko. Kasi Sunday ne ba ko adugi sum everyday video lo bangam hodre ba nungin da ge waina sum lo salle. Ai je hoji kheer hoge to ine ba ko. Ado maya timna si video se. Sikala ire kheer. Malam sire kheer se kala kheer mix hapaga hoine ba ko. Kheer mix hapaga kenki loorani nga haragasi darani malam sire unjak sinju dawna wen unjak koi unjak sinju nati murum chang man dru se murum chang man khela ga hang na sinju nate yang kise loisale ithalaga nga thamani adagagi ainane nasai sinju khara lay ba ko ayuk baro da hobagi ne adu ai thanu sin sa gain thamoba adu sinju chara bora la ga di hawara adagi di bora hoge to nu ba sabin gi sabin da fadi ko ma tawraga asi bora hoge ji asi tawraga sinju tara chage मैम सिंजू से तो पलोर को जाम दे बा हाइदिंग साइन तो लम दे दम खाइदो थमम बने बा बारो तो बदो होगी हजिक तो ले सिका साबिन बुरा तो लइरे चारगे मनम को नुसिबे लोरे सिंजू मनम से हाउ लोरे नि सिंजू चारम मको सिंजू चाबा लोरे दा तारे लोरे सकसी लोरे ओ नंगे गिफ्ट अमाले करी गिफ्ट ना मम्मी सलवा Salage kai, kuta piro. Usale. Kali give no. Wow, chapor. Kai salu jada. Malak. Oh, laki buda. Nang di pubi dia yang onda. Nang dia onda pubi berang kolom bro, orang salam dah. Nang ni kolom dia. Malak ibu salu lagi chapor ini. Wow, hau ni hen lagi chapor surprise sih. Hi Miyam, aku give pina lore. मैं हजी का मु स्कूल चलनी ना हनमा जिले पुरगा मैं का बजे तन जानी दी जखा गना खरा भई को स्माइल ले प मु का बजे तो हजी अयु किलो थबक लोरे बको चावा त को लोरे हजी स्कूल चलनी अदो अइने ने कुटा म ऑर्डर तौगे बको अदु जो ngरang लाए बा अदु जे हलके मैम Lady. Sina Junini. Aduga pen lady siga. Put it sick. PM size. And all or some Nishalani. As it really Tony. Queen Mary Chada Brogandi. I see when you see through Robany. Simple in a black color, something shed can black. I could touch it because I can. Lại nàn tàu vậy lại ngang là sẽ là gì là kem nha Bismillah đây mèo phải sẽ yum sẽ lấy đấy chapal gì chum no uppa chapal ni ba dịch thổi ní school đây mẹ ai dịch thổi ghé school thổi ghé cho hôm nay sẽ school hành là có một vài buổi chẳng cái này mà qua nó sẽ xử lý ta mà em đã mà lấy về lại như vậy qua anh được lấy bộ làm pin được lấy vậy qua anh được cái nó sẽ chẳng một lần nữa hôm nay school hành là cái school hành là cái gì con gì mai thì được chào ông mọi người quy đấy mỗi dùm sẽ lạc rồi bạn đi đồ bông phải ghé bông nó sẽ quy đấy của nó anh nó đồ bông của sẽ tha cả số đấy tha từ không có đoạn từ bỏ tha ní hiện này quả không được bạn tha âm tâm tha bao giờ bạn trâu đi vậy này dạ ní cái môi rằng cái gì
ꯐ꯭ꯔꯣꯟꯇ ꯅꯪꯈ꯭ꯔꯕ ꯂꯩ ꯃꯨꯅꯤ ꯑꯩꯈꯣꯏ ꯐꯪꯗꯦ ꯃꯈꯥꯗ ꯂꯩꯔꯛ ꯅꯪ ꯊꯥꯔꯛꯄꯅꯤ ꯅꯨꯡꯁꯤꯕ ꯁꯤꯁꯨ ꯅꯪ ꯊꯥꯔꯛꯑꯕꯅꯦ ꯑꯩꯉꯣꯟꯗ ꯇꯦꯅꯟꯊꯃꯥꯟꯒꯤ ꯁꯤꯅ ꯂꯩ ꯂꯦꯡꯕ ꯁꯤꯅ ꯆꯥꯛ ꯆꯥꯕꯒꯤ ꯂꯩ ꯂꯦꯡꯕ ꯐꯖꯩꯌꯦ ꯑꯁꯤꯅꯤ ꯑꯩ ꯁꯤꯁꯨ ꯐꯖꯩ ꯁꯤꯅ ꯙꯃꯥꯟ ꯃꯌꯨꯝꯒꯤ ꯁꯤꯅ ꯀꯨꯖꯕꯒꯤ ꯋꯥꯎ ꯉꯁꯛ ꯉꯥꯡꯉꯦ ꯁꯤꯅ ꯙꯃꯥꯟꯒꯤ ꯀꯩꯅꯣ ꯇꯧꯔꯒꯦ ꯅꯠꯇꯗꯤ ꯁꯤ ꯕꯣꯔ ꯀꯨꯖꯕꯩ ꯃꯥꯜꯂꯦ ꯋꯥꯎ ꯁꯤ ꯐꯖꯩꯅꯦ ꯑꯩ ꯌꯥꯎꯔꯦ ꯑꯩ ꯌꯥꯎꯔꯦ ꯍꯧꯗꯩ ꯐꯣꯟꯗꯩ ꯎꯍꯜꯂꯒꯦ ꯗꯥꯟ ꯆꯥꯕꯒꯤ ꯗꯥꯟ ꯆꯥꯕ ꯌꯥꯏ ꯗꯥꯟ ꯍꯥꯞꯄꯩꯁꯦ ꯂꯣꯏ ꯌꯥꯎꯔꯝꯃꯤꯅꯦ ꯑꯩ ꯏꯊꯣꯟꯇꯅꯤ ꯌꯥꯎꯔꯝꯗ꯭ꯔꯤꯁꯦ ꯑꯩꯅ ꯍꯥꯞꯄ ꯇꯥꯍꯧꯗꯕ ꯑꯩ ꯍꯥꯞꯈꯤꯗꯦ ꯑꯩ ꯍꯥꯞꯄ ꯆꯪꯕ ꯇꯥꯍꯧꯗꯦꯕ ꯁꯥꯕꯤ ꯄꯨꯝꯅꯃꯛ ꯌꯥꯎꯔꯝꯃꯦ ꯑꯩ ꯏꯊꯣꯟ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯩ ꯎꯃꯟꯅ ꯇꯠꯇꯣꯔꯦ ꯑꯩ ꯈꯣꯡꯎꯞꯇꯣ ꯁꯤꯒ ꯑꯃ ꯌꯥꯎꯔꯝꯃꯤꯍꯦ ꯅꯟꯗꯤꯅꯤꯅꯤꯅꯦ ꯅꯨꯡꯁꯤꯕ ꯅꯟꯗꯤꯅꯤ ꯀꯥꯀꯨ ꯁꯤꯅ ꯑꯩ ꯆꯠꯈ꯭ꯔꯒ ꯑꯣꯏ ꯃꯥꯜꯂꯦ ꯑꯩ ꯂꯩꯔꯤꯉꯩꯗ ꯅꯟꯗꯤꯅꯤ ꯂꯥꯛꯇꯕꯅꯤ ꯃꯣꯏ ꯊꯤꯜꯂꯝꯗꯥꯏ ꯎꯍꯧꯗ꯭ꯔꯤꯅꯦ ꯑꯩ ꯅꯨꯡꯁꯤꯌꯦ ꯎꯅꯤꯅ ꯅꯨꯡꯉꯥꯏꯁꯤꯡꯅꯤ ꯎꯅꯤ ꯅꯣꯡꯅꯤ ꯍꯥꯏꯔꯥꯅꯤ ꯂꯨꯍꯣꯡꯕꯒꯤ ꯂꯣꯏꯔꯦ ꯁꯤꯅ ꯔꯤꯁꯦꯞꯁꯟꯒꯤ ꯁꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯃꯣꯏ ꯐꯦꯃꯤꯂꯤ ꯁꯤꯅ ꯃꯀꯨꯕꯣꯛ ꯁꯤꯅ ꯍꯁꯕꯦꯟ ꯁꯤꯅ ꯃꯅꯦꯝꯕꯣꯛ ꯑꯩꯈꯣꯏ ꯁꯨꯝ ꯃꯣꯏ ꯐꯦꯃꯤꯂꯤ ꯀꯩꯅꯣꯗꯤ ꯃꯆꯟꯅꯨꯄꯤ ꯁꯤꯗ ꯂꯩ ꯃꯆꯟꯅꯨꯄꯤ ꯃꯆꯟꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯑꯉꯥꯡ ꯅꯨꯄꯤ ꯃꯁꯛ ꯉꯥꯡꯉꯦ ꯁꯤꯗꯤ ꯐꯖꯔꯦ ꯂꯣꯏꯔꯦ ꯑꯦꯛꯖꯥꯝꯁꯤꯅ ꯁꯤꯒꯅ ꯃꯣꯏ ꯚꯤꯗꯤꯑꯣ ꯂꯨꯍꯣꯡꯕꯩ ꯚꯤꯗꯤꯑꯣꯅꯤ ꯁꯤ ꯀꯨꯖꯕꯩ ꯅꯠꯇ꯭ꯔꯥ ꯀꯩꯅꯣꯗ ꯃꯥꯏ ꯆꯦꯅꯦꯜ ꯋꯥꯎ ꯑꯩ ꯌꯥꯎꯔꯝꯃꯦ ꯐꯖꯅ ꯇꯧꯔꯝꯗꯣꯏꯅꯤ ꯁꯤꯔꯖꯕꯅꯤ ꯐꯣꯇꯣꯗ ꯎꯔꯝꯗꯕꯩ ꯋꯥꯅꯤ ꯑꯩ ꯃꯣꯕꯥꯏꯜ ꯀꯨꯞꯁꯜꯂꯝꯃꯦ ꯀꯨꯏꯔ ꯃꯇꯨꯡ ꯎꯅꯔꯦ ꯂꯨꯍꯣꯡꯉ ꯃꯇꯨꯡꯗ ꯅꯍꯥꯟ ꯂꯨꯍꯣꯡꯕ ꯑꯃꯗꯤ ꯎꯅꯈꯔꯦ ꯑꯗꯣ ꯉꯁꯤ ꯅꯍꯥꯟꯗꯨꯅ ꯐꯖꯅ ꯎꯅꯍꯧꯗ꯭ꯔꯦ ꯂꯣꯏꯔꯦ ꯁꯛꯁꯤꯡꯁꯤꯗꯤ ꯅꯨꯡꯊꯤꯟꯗꯔꯛꯄ ꯑꯩꯒꯤ ꯐꯤꯕꯝ ꯃꯄꯥꯟ ꯂꯣꯏꯔꯦ ꯊꯣꯛꯁꯤꯜꯂꯣ ꯃꯄꯥꯟ ꯊꯣꯛ ꯑꯩꯗꯤ ꯐꯤꯕꯝ ꯂꯣꯏꯔꯦ ꯃꯝꯃꯤ ꯈꯔ ꯁ꯭ꯀꯨꯜ ꯂꯣꯏꯔꯛꯄꯩ ꯃꯧ ꯑꯅꯧꯕꯤꯅꯤ ꯑꯩ ꯅꯍꯥꯟꯗ ꯂꯨꯍꯣꯡꯈꯤꯕꯗ ꯑꯩꯅ ꯈꯜꯂꯤꯕꯣ ꯊꯥ ꯑꯅꯤ ꯑꯍꯨꯝ ꯁꯨꯔꯝꯗꯣꯔꯤꯅꯤ ꯁꯤꯒ ꯂꯩ ꯑꯩꯈꯣꯏ ꯑꯆꯥꯄꯣꯠ ꯆꯥꯗꯣꯔꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯍꯜꯂꯒꯦ ꯄꯨꯡ ꯊꯦꯡꯖꯟꯈꯔꯦ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔ ꯄꯨꯡ ꯆꯠꯈꯤꯕ ꯈꯪꯍꯧꯗꯦ ꯀꯣꯟꯅ ꯑꯃꯨꯛ ꯀꯩ ꯅꯨꯃꯤꯠ ꯑꯃꯨꯛ ꯎꯅꯗꯣꯏꯕ ꯈꯪꯗꯦ ꯎꯅꯁꯦ ꯑꯃꯨꯛꯀ ꯐꯔꯦ ꯆꯠꯂꯒꯦꯀꯣ ꯕꯥꯏ ꯌꯨꯝꯗꯔꯣ ꯍꯧꯖꯤꯛ ꯍꯜꯂꯒꯦ ꯃꯌꯥꯝ ꯍꯣꯏꯁꯦ ꯌꯨꯝ ꯌꯧꯔꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯌꯨꯝ ꯌꯧꯕ ꯑꯗꯣ ꯑꯩꯈꯣꯏ ꯌꯣꯡꯆꯥꯒꯤ ꯑꯩꯈꯣꯏ ꯍꯣꯏꯒꯤ ꯐꯤꯁꯦ ꯌꯦꯡꯕꯤꯒꯦ ꯆꯦ ꯀꯥꯏꯗ ꯁꯤꯗ ꯍꯥꯏꯌꯦ ꯅꯤꯄꯥꯗꯨꯅꯅꯦ ꯑꯃꯗꯨꯅ ꯍꯥꯏꯌꯦ ꯃꯄꯨꯗꯨꯅ ꯁꯤ ꯄꯤꯕꯤꯈ꯭ꯔꯣ ꯐꯖꯩꯅꯦ ꯕꯦꯒꯁꯦ ꯃꯈꯣꯡꯒ ꯄꯥꯜꯂꯤꯅꯦ ꯅꯣꯏ ꯃꯈꯣꯡꯒ ꯄꯥꯜꯂꯤ ꯌꯨꯝꯗ ꯄꯣꯠ ꯐꯤ ꯍꯥꯞꯄ ꯊꯝꯖꯥꯅꯦꯕ ꯀꯩꯅꯣ ꯕꯦꯒꯁꯦ ꯑꯀꯟꯕ ꯕꯦꯒꯅꯤ ꯑꯃ ꯁꯤꯒꯥꯏꯔꯤ ꯈꯪꯉꯦ ꯐꯤꯁꯦ ꯄꯣꯠ ꯄꯥꯏꯁꯦ ꯎꯗ꯭ꯔ ꯄꯣꯠꯁꯦ ꯃꯆꯨꯁꯦ ꯐꯖꯕꯩ ꯋꯥꯔꯤꯅꯤ ꯀꯩꯀꯩꯅꯣ ꯄꯨꯔꯛꯏꯁꯦ ꯑꯩꯅ ꯁꯤ ꯐꯨꯔꯤꯠꯁꯦ ꯂꯤꯠꯄ ꯅꯨꯡꯉꯥꯏꯇꯦ ꯒꯦꯟꯖꯤ ꯑꯣꯏꯅ ꯂꯧ ꯁꯤꯒꯨꯝꯕꯩ ꯅꯠꯇ꯭ꯔꯣ ꯅꯪ ꯂꯧꯗꯣ
ꯑꯆꯨꯝꯕꯒꯤ ꯑꯣꯏꯅ ꯂꯧꯒꯦ ꯃꯃꯜ ꯑꯃꯠꯇꯅꯤ ꯍꯣꯂꯥꯡ ꯊꯥꯗꯕꯅꯤ ꯍꯣꯂꯥꯡ ꯊꯥꯕꯤ ꯊꯣꯛꯂꯛꯑꯦꯅꯦ ꯑꯁꯤꯒꯨꯝꯕꯁꯦ ꯑꯩꯅ ꯂꯤꯅꯤꯡꯗꯦ Chị Tuấn đang ăn đi chẳng nhà đi. Chị Tuấn đang kẹt sải đi. ꯑꯩ ꯁꯤ ꯁꯥꯏꯖꯦ ꯑꯩꯉꯣꯟꯗꯕꯨꯗꯤ ꯑꯗꯨꯝ ꯆꯥꯏꯌꯦꯕ ꯆꯥꯔꯒ ꯄꯥꯟꯗꯦꯕ Ấy này bảo ạ, yes Lily này mà này el cái excel cái para cái cắt cái chuyện gì vậy? ꯁꯤꯡꯗ ꯂꯩꯕ Chị ơi đang ngồi xe rồi. ꯑꯗꯨ ꯀꯩꯅꯣ ꯍꯥꯟꯅ ꯁꯤ À cái năng rượu uống nhiều đúng cái. ꯍꯣꯏ ꯀꯩꯅꯣ ꯍꯥꯏꯐꯦꯠ ꯆꯥꯟꯅꯔꯦ Cái chân này. ꯆꯥꯅꯩ ꯆꯥꯅ Cái khăn Lily. ꯄꯨꯡꯔꯣꯟ ꯍꯦꯛ Chân đây này rồi. ꯍꯟꯗꯨ ꯂꯩꯇꯦ ꯍꯟꯗꯨ ꯂꯩꯕ꯭ꯔꯣ ꯑꯣꯖꯥ Mà nó vậy. Đang nghe apa mà lại tới tụi máy mình chắc cái này. ꯆꯠꯇꯣꯏꯅꯤ Ate ꯑꯉꯧꯕꯁꯨ ꯂꯧꯔꯦ shit này gọi là nghe tới lại tới còn mà thật kỳ sẽ. ꯁꯤꯒ ꯂꯩ ꯁꯤ ꯀꯂꯔ ꯌꯥꯎꯗꯦ ꯁꯤ ꯀꯂꯔꯁꯦ ꯐꯖꯩꯅꯦ 진짜 ꯏꯪꯉꯤ ꯃꯆꯨꯁꯦ ꯈꯣꯡꯁꯦꯅꯅꯦ ꯇꯤꯡꯊꯣꯛ 이제 콩제 sini kumay jalu ka dapat nanti. Ini genji. Nan hay पैसा mapung mo na handok ko ngam nang gi aga makhara. ꯈꯨꯗꯥ ꯁꯦꯠꯂꯣ ꯆꯥꯔꯣꯏꯅꯦ Interest dum lupa ama makhai ani ꯅꯣꯏ ꯁꯗꯅꯥ ꯃꯌꯥꯝ ꯄꯥꯜꯂꯦ ꯍꯦꯛꯈ꯭ꯔꯒꯦ ꯅꯪ ꯍꯥꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯗꯅꯥ ꯃꯌꯥꯝ ꯄꯥꯜꯂꯦ ꯁꯤꯁꯦ ꯄꯥꯜꯂꯦ ꯍꯦꯛꯈ꯭ꯔꯒꯦ ꯏꯇꯣꯟ ꯆꯩꯕ꯭ꯔꯣ ꯆꯩꯅ ꯍꯦꯛꯀꯦ ꯑꯩ ꯆꯪꯉꯤꯅꯨ ꯊꯥꯡꯖꯤꯡ ꯌꯣꯟꯕ ꯂꯥꯛꯏ ꯃꯔꯨꯝ ꯆꯥꯎꯏ ꯃꯥꯏꯁꯦ ꯃꯔꯨꯝ ꯆꯪꯉ ꯃꯥꯜꯂꯦ Chama gì tăng bánh gì? ꯆꯥꯝꯃ ꯍꯥꯏꯔꯣ ꯑꯥꯂꯤꯗ Chơi chậu ý xí phải dầm. Hoàn thơ. ꯆꯥꯝꯃꯗꯩ ꯌꯥꯡꯈꯩ ꯇꯥꯔꯗꯤ ꯂꯣꯏꯔꯦ Có trâu. 시시 Yeah. 시시시시 완전 Giờ quay lại. Cái này cái ai vậy? 이랑 khơi 시는 양ꯈꯩ ꯀꯩꯁꯤ ꯃꯔꯨꯝ ꯑꯁꯤꯅ ꯑꯅꯧꯕ ꯍꯩꯗꯣꯛꯈ꯭ꯔꯦꯅꯦ Lấy trên mà. Nè. ꯆꯥꯎꯏꯅꯦ ꯈꯨꯆꯥꯎꯁꯦ ꯂꯣꯏꯔꯦ ꯊꯥꯡꯖꯤꯡ ꯈꯨꯆꯥꯎꯁꯦ ꯀꯩ Quay để đéo của cháu phát ra đéo. ꯍꯧꯖꯤꯛ ꯊꯥꯡꯖꯤꯡ ꯍꯧꯕ ꯃꯇꯝꯗ ꯂꯧꯔꯕ ꯁꯤꯕꯣ Chẳng là nè, mức cháu đi uống mà. ꯆꯥꯎꯏꯅꯦ Thế mà dạ gì 뭐 어디서 뭐 mua tí lùa mà. 아 필수 앞에라 잘해 Cái cái xin chọi là sao lắm. 시시지 Sống hơn này là khoảng mày. Không đủ biển. 삐이네 Bây giờ em đi chị nè. Bỏ qua làm em đi chị. 리거들 지금 ꯂꯩꯔꯦ ꯉꯁꯥꯏꯅ ꯍꯧꯕ ꯊꯥꯡꯖꯤꯡꯗꯨꯁꯨ ꯂꯩꯔꯦ ꯃꯥꯏ ꯊꯥꯡꯖꯤꯡꯁꯤꯗꯤ ꯀꯔꯤ ꯊꯥꯡꯖꯤꯡꯅꯣ ꯁꯤꯗꯤ ꯃꯇꯣꯡ ꯉꯥꯛꯇꯅꯤꯅꯦ ꯃꯔꯨ ꯌꯥꯝ ꯌꯥꯎꯗꯦꯅꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯉꯥꯇꯪꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯁꯤꯒ ꯂꯩꯔꯦ ꯉꯥꯁꯤꯡ ꯁꯤꯒꯅ ꯃꯆꯜ ꯂꯩꯔ ꯊꯣꯡꯕ